Chaokhatpa Aphaba Oirakpa Da Leibak Aduda Leiriba Nupi Singgi Chaoraba Thoudang Lei HAINA AMPHA gi former Vice President NONGLEIMA HAOBAM ONGBI na PHONGDOK wafam asing sinifuga mga shuba Mairapaibi HONGDOKIBA numit lising aniga kunga mga gamari lainana PHONGDOKIBani. The Mairapaibi Women Development Association amadi All Manipur Women Social Reformation and Development Samaj Nupi Samaj Kapuna Kusanaduna Mayang Infal Maibam Da Leiba the Maibam Social Welfare Club Group the Pangthokiba Chaoraba Aduda Nupi Samaj ki Advisor Leima AMPHA gi former Vice President NONGLEIMA HAOBAM ONGBI Arambai Tengol gi Luching Purel Korongan Bakhuman Mapi Council gi President KC Romeo Maibam Uchiwa GP gi ex Jila Parishad MD Fakhruddin Maibam Uchiwa GP gi Panchayat Secretary MD Tamizur Rahman Arambai Tengol Unit 39 gi Commander Rozo Oinam the Mairapaibi Women Development Association Maibam Mamang Lekai gi Founder President Maibam Sana Devi the Mairapaibi Women Development Association Maibam Mamang Lekai gi Vice President Takhelamba Memton Devi amadi Maibam Social Welfare Club ki Secretary Maibam Herojit Khumana Chaoraba gi Presidium Member Oina Saruk Yaki Mahakna makhatana PHONGDOK lamdam asida Leiriba Nupi ayamba mamangai matamda leiramba sadalanda haidoi singdoiba ahan singgi macha masu oibana maram oiraga lengak londa haidoi singdoiba oi macha amana mi oiba ngamnaba amadi maraiba maramdam nungsihanaba gi Thoudang amama na lawgadabani mama amana gyan tadrabadi afaba macha kaidongungda gyan taba ngamoi afaba mama haibasi mathau tai haina phongdokhi